ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯣꯔꯤꯇꯦꯂꯔꯒꯤ ꯆꯦꯅꯦꯜꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩꯅ ꯂꯤꯖꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯏꯟꯇꯔꯇꯦꯟꯃꯦꯟꯠꯒꯤꯗꯃꯛꯇ ꯂꯤꯖꯕ ꯋꯥꯔꯤꯅꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇ꯭ꯔꯨ ꯁ꯭ꯇꯣꯔꯤꯗ ꯕꯦꯖ ꯇꯧꯕ ꯋꯥꯔꯤꯁꯤꯡꯗꯒꯤ ꯈꯟꯒꯠꯂꯒ ꯂꯤꯖꯕꯅꯤ ꯃꯁꯤꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯑꯩꯅ ꯍꯧꯖꯤꯛ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤ ꯖꯄꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯊꯥꯏꯅ ꯃꯇꯝꯗꯒꯤ ꯂꯩꯔꯛꯂꯕ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯒꯅ ꯎꯟ ꯇꯥꯕ ꯃꯐꯝꯗ ꯇꯝꯅꯕ ꯕꯨꯠ ꯅꯨꯄꯤ ꯑꯃꯒꯤ ꯃꯇꯥꯡꯗꯅꯤ ꯕꯨꯠ ꯅꯨꯄꯤꯁꯤꯕꯨ ꯖꯄꯥꯟꯗ ꯂꯩꯕ ꯌꯣꯀꯥꯏ ꯍꯥꯏꯅ ꯈꯪꯅꯕ ꯕꯨꯠꯀꯤ ꯀꯥꯡꯂꯨꯞꯇ ꯆꯜꯂꯝꯃꯤ ꯖꯄꯥꯟꯗ ꯂꯩꯕ ꯑꯁꯤꯕ ꯊꯋꯥꯏ ꯍꯤꯡꯁꯥꯕ ꯑꯃꯁꯨꯡ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯁꯥ ꯃꯌꯥꯝꯁꯤꯕꯨ ꯌꯣꯀꯥꯏ ꯍꯥꯏꯗꯨꯅ ꯈꯪꯅꯩ ꯕꯨꯠ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯖꯄꯥꯟꯗ ꯌꯨꯀꯤ ꯑꯣꯅꯥ ꯀꯧꯏ ꯌꯨꯀꯤ ꯑꯣꯅꯥꯒꯤ ꯋꯥꯔꯤꯁꯤ ꯌꯨꯔꯦꯀꯥ ꯅꯤꯡꯊꯧꯁꯥꯅ ꯀꯃꯦꯟꯇ ꯂꯤꯕꯤꯔꯛꯎ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯅ ꯂꯤꯖꯕꯅꯤ ꯖꯄꯥꯟꯒꯤ ꯂꯣꯟꯗ ꯌꯨꯀꯤ ꯍꯥꯏꯕꯒꯤ ꯑꯥꯔꯊꯗꯤ ꯎꯟ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯑꯣꯅꯥ ꯍꯥꯏꯕꯒꯤ ꯑꯥꯔꯊꯅ ꯅꯨꯄꯤ ꯍꯥꯏꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯌꯨꯀꯤ ꯑꯣꯅꯥ ꯍꯥꯏꯕꯁꯤ ꯎꯟꯒꯤ ꯅꯨꯄꯤ ꯏꯪꯂꯤꯁꯇꯅ ꯁ꯭ꯅꯣ ꯋꯨꯃꯦꯟ ꯍꯥꯏꯕꯅꯤ ꯌꯨꯀꯤ ꯑꯣꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯕꯨ ꯁ꯭ꯅꯣ ꯋꯨꯃꯦꯟ ꯍꯥꯏꯕ ꯈꯛꯇ ꯅꯠꯇꯅ ꯗ ꯁ꯭ꯅꯣ ꯒꯣꯁ ꯅꯠꯇ꯭ꯔꯒꯅ ꯗ ꯁ꯭ꯅꯣ ꯋꯤꯠꯁ ꯍꯥꯏꯗꯨꯅꯁꯨ ꯈꯪꯅꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯌꯨꯀꯤ ꯑꯣꯅꯥ ꯍꯥꯏꯔꯤꯕ ꯕꯨꯠꯁꯤꯕꯨ ꯎꯟ ꯇꯥꯕ ꯃꯐꯝꯗ ꯂꯩꯕꯤ ꯃꯟꯇ꯭ꯔ ꯖꯥꯗꯨ ꯍꯩꯕꯤ ꯕꯨꯠ ꯅꯨꯄꯤ ꯑꯃꯅꯤ ꯃꯤꯌꯥꯝꯅ ꯊꯥꯖꯅꯔꯝꯃꯤ ꯃꯗꯨꯗꯤ ꯕꯨꯠ ꯑꯁꯤꯕꯨ ꯖꯄꯥꯟꯗ ꯂꯩꯕ ꯑꯋꯥꯡꯕ ꯃꯐꯝ ꯆꯤꯡꯌꯥ ꯅꯠꯇ꯭ꯔꯒꯅ ꯑꯌꯤꯡꯕ ꯃꯐꯝꯁꯤꯡꯗ ꯂꯩ ꯖꯄꯥꯟꯗ ꯂꯩꯕ ꯎꯟꯅ ꯀꯨꯞꯄ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯈꯨꯟꯗꯥꯔꯤꯕ ꯃꯤꯁꯤꯡꯗꯨꯅ ꯌꯨꯀꯤ ꯑꯣꯅꯥꯒꯤ ꯋꯥꯔꯤꯁꯤ ꯂꯣꯏꯅ ꯈꯪꯉꯤ ꯑꯃꯁꯨꯡ ꯉꯁꯤ ꯐꯥꯎꯕ ꯊꯥꯖꯅꯔꯤ ꯕꯨꯠ ꯑꯁꯤꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯎꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯅꯝꯕꯅ ꯊꯣꯛꯍꯜꯂꯤ ꯌꯨꯀꯤ ꯑꯣꯅꯥ ꯍꯥꯏꯔꯤꯕꯤ ꯕꯨꯠ ꯑꯁꯤ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤ ꯑꯃꯒ ꯆꯞ ꯃꯥꯟꯅꯩ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯈꯔ ꯍꯥꯏꯔꯒꯗꯤ ꯋꯥꯡꯉꯤ ꯃꯁꯛ ꯃꯇꯧ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯃꯁꯝ ꯌꯥꯝꯅ ꯁꯥꯡꯉꯤ ꯃꯆꯨꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯨꯏ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯈꯔꯅꯗꯤ ꯃꯥꯒꯤ ꯃꯁꯝꯗꯨ ꯌꯥꯝꯅ ꯉꯧꯋꯤ ꯍꯥꯏꯕꯁꯨ ꯌꯥꯎꯏ ꯃꯥꯒꯤ ꯃꯆꯤꯟ ꯍꯤꯒꯣꯛ ꯃꯆꯨꯅꯤ ꯀꯨꯆꯨꯅ ꯌꯥꯝꯅ ꯉꯧꯕ ꯇꯥꯏꯐꯦꯠ ꯇꯥꯏꯕ ꯀꯨꯆꯨꯅꯤ ꯕꯨꯠ ꯑꯁꯤ ꯊꯥꯏꯅ ꯃꯇꯝꯗꯒꯤ ꯂꯩꯔꯛꯂꯕꯁꯨ ꯃꯥꯒꯤ ꯍꯛꯆꯥꯡ ꯑꯍꯟ ꯑꯣꯏꯁꯟꯗꯦ ꯃꯇꯝ ꯆꯨꯞꯄꯗ ꯅꯍꯥ ꯑꯣꯏꯔꯒ ꯑꯗꯨꯝ ꯂꯩ ꯃꯥꯒꯤ ꯃꯃꯤꯠ ꯑꯅꯤꯗꯨꯗꯤ ꯌꯦꯡꯕꯗ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯚꯥꯏꯌꯣꯂꯦꯠ ꯃꯆꯨ ꯑꯣꯏꯔꯝꯃꯤ ꯌꯨꯀꯤ ꯑꯣꯅꯥ ꯍꯥꯏꯔꯤꯕꯤ ꯕꯨꯠ ꯑꯁꯤꯅ ꯆꯠꯄ ꯃꯇꯝꯗ ꯃꯥꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯃꯃꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯈꯣꯡꯒꯨꯟ ꯃꯃꯤ ꯑꯃꯠꯇ ꯇꯥꯔꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯃꯤꯌꯥꯝꯅ ꯕꯨꯠ ꯑꯁꯤꯕు ꯅꯨꯡꯁꯤꯠꯇ ꯄꯥꯏꯔꯒ ꯆꯠꯂꯤ ꯍꯥꯏꯗꯨꯅ ꯊꯥꯖꯅꯔꯝꯃꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯨꯀꯤ ꯑꯣꯅꯥ ꯍꯥꯏꯔꯤꯕꯤ ꯕꯨꯠꯇꯨꯗ ꯀꯤꯍꯟ ꯈꯪꯍꯟꯕ ꯇꯧꯔꯨꯔꯒꯗꯤ ꯕꯨꯠꯀꯤ ꯍꯛꯆꯥꯡꯗꯨ ꯌꯥꯝꯅ ꯊꯥꯕ ꯂꯩꯆꯤꯟ ꯅꯠꯇ꯭ꯔꯒꯅ ꯎꯟ ꯑꯣꯟꯈꯤ ꯕꯨꯠ ꯑꯁꯤ ꯌꯥꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯈꯛꯇ ꯅꯠꯇꯅ ꯌꯥꯝꯅꯁꯨ ꯏꯪ ꯇꯞꯆꯩ ꯑꯗꯨꯕꯨ ꯃꯥꯅ ꯁꯥꯎꯔꯛꯄ ꯃꯇꯝꯗꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯊꯤ ꯑꯃꯁꯨꯡ ꯃꯤꯁꯤꯡꯕꯨ ꯃꯔꯥ ꯂꯩꯇ꯭ꯔꯕꯁꯨ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯍꯥꯠꯂꯤ ꯌꯨꯀꯤ ꯑꯣꯅꯥ ꯍꯥꯏꯔꯤꯕꯤ ꯕꯨꯠꯁꯤꯒꯤ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯁꯛꯇꯤ ꯍꯥꯏꯔꯒꯗꯤ ꯃꯉꯣꯟꯗ ꯃꯤꯕꯨ ꯑꯥꯏꯁ ꯑꯣꯜꯍꯟꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯌꯥꯎꯏ ꯕꯨꯠ ꯑꯁꯤ ꯎꯟ ꯇꯥꯕ ꯆꯤꯡꯌꯥꯗ ꯑꯅꯝꯕꯅ ꯂꯩꯒꯜꯂꯤ ꯃꯔꯝ ꯑꯁꯤꯅ ꯃꯤꯌꯥꯝꯅ ꯊꯥꯖꯅꯩ ꯃꯗꯨꯗꯤ ꯌꯨꯀꯤ ꯑꯣꯅꯥ ꯍꯥꯏꯔꯤꯕꯤ ꯕꯨꯠꯁꯤ ꯆꯤꯡꯒꯤ ꯂꯥꯏ ꯑꯗꯨꯕꯨ ꯁꯦꯕꯥ ꯇꯧꯔꯤꯕꯤ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯃꯅꯤ ꯕꯨꯠ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯌꯥꯎꯔꯤꯕ ꯏꯅꯔꯖꯤꯁꯦ ꯆꯨꯞꯄꯗꯨꯅ ꯃꯥꯒꯤ ꯆꯤꯟꯖꯥꯛ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯃꯤ ꯌꯨꯀꯤ ꯑꯣꯅꯥꯒꯤ ꯋꯥꯔꯤꯁꯤ ꯖꯄꯥꯟꯗ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯂꯤꯕ ꯋꯥꯔꯤꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯂꯤꯕ ꯋꯥꯔꯤꯒ ꯃꯥꯟꯅꯗꯦ ꯃꯐꯝ ꯈꯔꯗꯗꯤ ꯌꯨꯀꯤ ꯑꯣꯅꯥ ꯍꯥꯏꯔꯤꯕꯤ ꯕꯨꯠꯁꯤ ꯂꯩꯕ ꯃꯐꯝꯗ ꯂꯩꯕꯥꯛ ꯂꯩꯍꯥꯎ ꯂꯩꯕ ꯍꯦꯟꯒꯠꯍꯜꯂꯤ ꯃꯔꯝ ꯑꯁꯤꯅ ꯃꯐꯝ ꯑꯗꯨꯗ ꯂꯧꯃꯤꯁꯤꯡꯅ ꯄꯨꯊꯣꯛꯄ ꯆꯍꯤꯒꯤ ꯄꯣꯠꯊꯣꯛ ꯆꯥꯊꯣꯛꯇ ꯍꯦꯟꯒꯠꯍꯜꯂꯤ ꯑꯇꯣꯞꯄ ꯃꯐꯝꯗ ꯂꯩꯕ ꯃꯤꯁꯤꯡꯅꯗꯤ ꯅ꯭ꯌꯨ ꯌꯔꯒꯤ ꯅꯨꯃꯤꯠ ꯍꯥꯏꯕꯗꯤ ꯖꯅꯋꯥꯔꯤꯒꯤ ꯗꯦꯠ ꯑꯃꯗ ꯌꯨꯀꯤ ꯑꯣꯅꯥ ꯂꯥꯛꯏ ꯑꯗꯨꯒ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ ꯑꯃꯗ ꯍꯟꯈꯤ ꯃꯤ ꯈꯔꯅꯁꯨ ꯀꯔꯤꯒꯨꯝꯕ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯎꯟ ꯇꯥꯕ ꯍꯧꯔꯛꯂꯒꯗꯤ ꯌꯨꯀꯤ ꯑꯣꯅꯥ ꯂꯥꯛꯄꯒꯤꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯅꯔꯤ ꯃꯔꯝ ꯑꯁꯤꯅ ꯑꯗꯨꯒꯨꯝꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯨꯗ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡꯗꯨ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯍꯜꯂꯝꯗꯦ ꯌꯨꯀꯤ ꯑꯣꯅꯥꯅ ꯃꯇꯝ ꯑꯌꯥꯝꯕꯗ ꯂꯝ ꯀꯣꯏꯕ ꯂꯥꯛꯄ ꯃꯤꯁꯤꯡꯗ ꯇꯝꯅꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯌꯨꯀꯤ ꯑꯣꯅꯥꯅ ꯂꯩꯕ ꯃꯐꯝꯗ ꯂꯝ ꯀꯣꯏꯕ ꯂꯥꯛꯑꯒꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯌꯨꯀꯤ ꯑꯣꯅꯥ ꯊꯣꯛꯂꯛꯑꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯁꯛꯇꯤ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯎꯟ ꯀꯟꯅ ꯇꯥꯍꯜꯂꯝꯃꯤ ꯑꯁꯨꯝꯅ ꯎꯟ ꯀꯟꯅ ꯇꯥꯔꯛꯄꯗꯒꯤ ꯂꯝ ꯀꯣꯏꯕ ꯂꯥꯛꯄ ꯃꯤꯁꯤꯡꯗꯨꯅ ꯂꯝꯕꯤ ꯂꯝꯍꯥꯡꯅꯔꯝꯃꯤ ꯃꯈꯣꯏꯅ ꯂꯝꯕꯤ ꯀꯔꯣꯝꯗ ꯆꯠꯇꯨꯅꯣ ꯍꯥꯏꯗꯨꯅ ꯀꯪꯉꯥꯎꯅꯔꯤꯉꯩ ꯃꯇꯝꯗꯨꯗ ꯌꯨꯀꯤ ꯑꯣꯅꯥꯅ ꯃꯥꯒꯤ ꯏꯪꯂꯕ ꯅꯨꯡꯁꯥ ꯁꯣꯔꯗꯨ ꯁꯤꯖꯤꯟꯅꯔꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯍꯛꯆꯥꯡꯗꯨ ꯑꯥꯏꯁ ꯑꯣꯜꯍꯜꯂꯗꯨꯅ ꯍꯥꯠꯂꯝꯃꯤ ꯌꯨꯀꯤ ꯑꯣꯅꯥꯅ ꯃꯤꯕꯨ ꯑꯥꯏꯁ ꯑꯣꯜꯍꯜꯂꯗꯨꯅ ꯍꯥꯠꯄꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯕꯨ ꯋꯦꯁꯇꯔꯟ ꯀꯟꯇ꯭ꯔꯤꯗ ꯂꯩꯕ ꯚꯦꯝꯄꯌꯔꯒ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯆꯥꯡꯗꯝꯅꯔꯝꯃꯤ ꯃꯔꯝꯗꯤ ꯚꯦꯝꯄꯌꯔꯅ ꯏ ꯆꯨꯞꯄꯒ ꯃꯤ ꯍꯥꯠꯄꯒꯨꯝ ꯌꯨꯀꯤ ꯑꯣꯅꯥꯅꯁꯨ ꯃꯥꯅ ꯍꯥꯠꯀꯗꯧꯔꯤꯕ ꯃꯤꯗꯨꯒꯤ ꯃꯆꯤꯟꯗ ꯆꯨꯞꯄꯗꯨꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯌꯥꯎꯔꯤꯕ ꯏꯅꯔꯖꯤꯗꯨ ꯂꯧꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯤꯗꯨꯕꯨ ꯎꯟ ꯑꯣꯜꯍꯜꯂꯒ ꯍꯥꯠꯂꯝꯃꯤ ꯀꯔꯤꯒꯨꯝꯕ ꯎꯟ ꯀꯟꯅ ꯇꯥꯔꯛꯄꯗꯒꯤ ꯃꯤ ꯃꯥꯡꯕ ꯌꯥꯎꯈ꯭ꯔꯒꯗꯤ ꯌꯨꯀꯤ ꯑꯣꯅꯥꯅ ꯃꯤꯗꯨ ꯍꯥꯠꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯅ ꯊꯥꯖꯅꯔꯤ ꯑꯗꯨꯗꯒꯤ ꯍꯦꯟꯇꯣꯛꯇꯅ ꯌꯨꯀꯤ ꯑꯣꯅꯥꯅ ꯁꯥꯎꯔꯛꯄ ꯃꯇꯝꯗ ꯃꯉꯣꯟꯗꯒꯤ ꯍꯣꯟꯗꯣꯔꯛꯂꯤꯕ ꯎꯟꯒꯨꯝꯅ ꯏꯪꯂꯕ ꯅꯨꯡꯁꯥ ꯁꯣꯔꯗꯨꯅ ꯌꯨꯝꯒꯤ ꯊꯣꯡ ꯊꯣꯡꯅꯥꯎꯁꯤꯡꯗꯨ ꯊꯨꯒꯥꯏꯔꯗꯨꯅ ꯏꯃꯨꯡꯗꯨꯗ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯁꯤꯠꯆꯜꯍꯜꯂꯒ ꯃꯤꯁꯤꯡꯗꯨꯗ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯏꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨꯗ ꯌꯥꯝꯅ ꯏꯪꯂꯛꯄꯗꯒꯤ ꯇꯨꯝꯅ ꯃꯈꯣꯏ ꯂꯣꯏꯅ ꯁꯤꯈꯤꯔꯝꯃꯤ
Japan Thaina matamdagi Yuki Onna hairibi Bhoot nupi asina un amasung lesin sizinaraga tamnaba amasung mi hatpagi wari se lerlagasu tasengna Yuki Onna gi wari lairikta iraga thanambadi Japan gi history da Muromachi era haina khangnaba matam haibadi ingsok 1333 dagi ingsok 1573 adawaida oirami Muromachi era hairiba matam adawaida sogi koba mong amakhagna mahana tasengna Yuki Onna thenakibagi wari du lairikta iraga thanami Mong aduna ayuki anganba numit amada magi yumgi akoibada yam thazadaba mongda unkana taba horokhi mana un tarakpa aduda yam ngakna yengduna leiringai tanza aduda masak matau fazarabi yamna wangbi ungumna ngaurobi nupi amakhakna magi leikonda lepaga lerambadu thengnarami nupiduna angauba masugi Japan gi traditional gi oiba kimono koba dress tu seladuna leikonduda lepaga lerami Madu ubada sogi hairiba mong aduna asuki matik ngaklammi maramdi miyoiba amatana asuki matik inglaba unna taba mafam amada kimono koba dress tu selaga ayingmadu khangba ngamloi masidagi mong aduna khangba ngamlammi madudi mana uriba nupidu mi natti adum oinamak mana uriba nupidu yamna phajaba khakta natana yengbada asuki matik sumatpa fawi mana nupidugi manakta naksiladuna wari sage toruba matamda nupidu leisil oladuna mangkhirami Thawdok adudagi mong aduna khangba ngamlami madudi mana uriba nupidu unna masung leisilgi thawai mini makhatana sogi koba mong aduna magi larikta irami madudi Yuki Onna hairibi Bhootsi matam amada tasengna nupi ama oirami mana hinglingai matamda unkana tarakpadagi yamna ingba matam ama yawki adugumba un tarakpadagi oirakpa ayingbadu khangma ngamdabadagi nupidu sikhirami nupiduna siraba matungda magi asiba thawaiduna ungi nupi haibadi Yuki Onna oirakhi Asumna 18th century fawada miyamna Yuki Onna hairibi nupisi phattaba laini natragana Bhootni haiduna thajanarami adubu 18th century gi matungda Yuki Onna gi wari si Bhoot ki wari haibagi mahutta masam mato yamna fajabi nupi amagi matangda oina linaba horakhi Japan da leiba misingna generation kayadagi Yuki Onna gi wari si yamna kiningai oiba amasung yamna fajabi nupi amagi matangda oina linaba horakhi Thainagi matamda Yuki Onna gi wari si yamna kiningai oiba Bhoot ki wari amagum linaramagasu hojikti Yuki Onna gi wari si nungsiningol gi matangda oina linaba horakhi masina takpadi Yuki Onna hairibi ungi nupi si mathamoi pali mana pamjaba nupa ama thengnaragadi mangonda nungsiba phawrami adugi matungda mana pamjaba nupa duda luhungladuna yumkai palami asumna Yuki Onna hairibi ungi nupi sina ekhoi miyoibagi marakta tonna tinaraduna hinglami adubu kana amatana mahakpu Yuki Onna ni haibadudi khangba ngamlamdi Yuki Onna gi wari si manadaba makhal mayam ama leiragasu yamna popular oiba wari ama hairagadi Japan gi writer Lafcadio Hearnsna ingso 1905 ta iramba Yuki Onna gi wari dubuni mana iramba wari du yamna naha oiriba nupa amana yamga ningai oibi nupi ama thengnurubugi matangdani wari du mayam taminarasi Japan da leiba Musashi koba khunggang amada uyalaga hingzaba nupa ani leirami makhoi anigi mamingna Musaku amasung Minokishi korami Musaku ahal oiraba nupa amani aduga Minokishi na magi satra oirami matamduda Minokishi di yamna naha oiri magi sahi 19 subata ngairi ahal oiraba nupa Musaku na matau karamna uyangani karamba umangda satuna uthigani haibana singba punamak naha oiriba nupa Minokishi da taklami Nungti numit khudingi makhoi anina makhoigi khungangdudagi miles manga lapa mafamda leiba umang amada Olhanba satlammi makhoi anina umang adu tana satpa matamda apakpa turel ama phawrami adubu paklaba turel du phawruga satnaba thong amata di leramdi mamangda paklaba turel du phawruga satnaba thong kaya ama sakhirami adubu nongju tha matam yorakpada nongkana surakpadagi isingi lemai hengalakpa amadi kallaba iselduna thongduda thengaibadagi kairaduna turelgi isingduda senthakirami Maram asina thong saba khudingi ising isau tholakpa matamda kallaba turelgi isingduna thongdu adum senthakirami kanagumba mi amana tureldu phawruga satpa pamagadi hi tongaduna lanthoklami mafam aduda hi honba nupa ama leirami mana mi lakpa khudingmak magi hiduda tonghalladuna turel wangmada lanthopirami maram asina Musaku amasung Minokishi makhoi aninasu hidu sizinnaraduna turel wangma lanthoklaba matungda umangduda Olhanba satlami makhoi anina umangdudagi ukak mayam ama puraga yumda halakpa matamdasu makhoina tonglakhiba hidu tongaduna tureldu lanthoklaga halakami nongmadi ningthamthagi numit amada Musaku amasung Minokishi makhoi anina anganba ayuk amada mahusagum umang aduda Olhanba satlami
Makhoi anina hidu tongaduna paklaba tureldugi wangmada lanthok matungda umang aduda uyanba satlami. Numit aduda makhoi anina u mayam ama yalami. Usingdu khomjin tasinaba honnaringai matamda yasangbagi matam yausilami. Matam aduda makup tabasu haurakhi. Maram asina makhoi anina ukak mayamdu holaduna yumda halaknabagidamak turel adugi manakta laami. Matamdu yamna thenjilakhiba amasung tabana maram oiduna makhoi anina tonggodoriba hidudi hi honba nupaduna mosaku amasung minokisina hojik leiriba tureldugi nakandadi thanamdre. Makhoi anina hi holiba nupadu kadaida laikhrabagi haiduna yengluba matamda mafam aduda kana amata leiba uramdi maramdi hi honba nupadudi unsu dasilakpa amasung thenjilakpadagi yumda hankhirami. Maram asina makhoi anina turelduda iroiraga lanthoaga satkadabadasu upai kari amata leiramdi. Makhoi anina hi honba nupaduna sizinaba turel mapalda leiba sang masaduda sangaga pothanaba tawrami. Sang masadu asuki matik piklami amasung mai haugatpasu yaramdi maramdi singmai thabadagi tholakpa maikhudu sang masadudagi thokpam leiramdi. Adum oinamak sang masa ama leirambadu makhoi anigidi laibak yamna fabani haiduna khalami maramdi sangdu leiramdragadi tarakpa maraktuda makhoi anigi pothafam leiramloi. Sang manungdu phak ani thabagi jaga khaktamak oirami thong ama khaktamak leirami aduga thonaw amata palamdi. Musakuna thongdu thingsiladuna minokisida hairami madudi taribasi phatriba fawadi sangduda makhoi ani potharasi. Asumna makhoi anina purakpa saruna sabo renkotu phaijuk oina supuduna tumnaba torami. Ahanbadadi makhoi anida ingba kaya fawramdi amasung makhoi anina khalami madudi taribadu mikup khara leiraba matungda fakhigani. Asumna makhoi anina taba lepa ngaibo ina ahingdu sangduda tumlami. Makhoigi haksangdagi tholakpa asaba maninduna sangmasa manungduda sagalami. Mosakudi mit usiladuna kudakta tumkhirami adubu naha oiriba nupa minokisidi mamit usilabasu tumu haibadi yaramdi. Minokisina mamit usinduna leirabasu sangdugi mapanda ayingba nusisipagi amasung unna sangduda thabagi makholdu tarami. Adugisu mathakta turelgi ising imai hengalakpadagi amasung ising kana senbagi khonjildusu tarami. Sang masadu ningthina sadabana maram oiduna manungda nungsit ayingba sangba horakhi. Maram aduna ka manungduda ingbagi sang asum hengalakhi. Minokisigi haksangda sarugi renkotuna kupsaragasu sang manungduda ingba hengalakpadagi magi haksangdu nikpa horakhi. Mamaithangdadi mahaksu ingna kaduda tumthakhirami. Adubu ngaihak leiraba matungda matum amana minokisigi mamaida tharakpadagi tumlambadudagi mana khangaga mikap tholagami. Mana mikap tholakpa matamda sangi thongdu mapalomdagi namkhairaga hangtorupagi saktamdu mana urami. Minokisina thongdugi mapanda yengthokluba matamda hanagum adum taraga leirami. Sangdugi akoibada leiriba mafamsingduda mapaina loina kupsilaga leirami. Tha thawal misaki mangalna unna kupsalaba leimaiduda yerakpadagi akoibadu ngali torami. Asigumba akoibada kupsiliba ngauraba undudagi tholakpa mangalduna sang manungda phawjilakpa matamda minokisina khangba ngamlami madudi ahal oiraba nupa musaku nattaba masak khangdaba saktam ama sang manungduda makhoi anina tumdru leiriba mafam adugi manakta leire. Mana munna yengsilubada masak khangdaba saktamdu phizol angauba setpi nupi amagi saktam oirami. Nupidugi haksangduna ahal oiraba nupa musakuna tumliba adugi mathakta nontharami aduga magi nungsa sordu musakuda kamjilami. Nupiduna musakuda kamjiliba nungsa sordu yamna langba angauba maikhuga sap manarami. Adugi matungda nupiduna minokisida amuk onsilaktuna magi mamaiduna minokisina tumliba adugi mathakta asum naksilami. Minokisina kibadagi kanna launaba honarami adubu karigumba khonjel amata ngangba ngamlamdi. Mana amukasu magi haksangdu yam kanna lengnaba honarami adubu kari amata lengkhotpa tawbadi ngamlamdi. Samna hairabada mikup aduda minokisigi haksangdu paralyzed tobaga sap manarami. Nupidugi mamaiduna sum nontharaga aduna magi mamaida thenglakpadu minokisina yam kina yengba natana karigumba upay amata leiramdi. Nupiduna nusar sor hontorakpa matamda minokisida asuki matik ayingba fawrami. Nupidu masak matau asuki matik fajarami adubu magi mamitudi yengbada yamna kiningai oiba saktam oirami. Nupidugi mamaiduna nontharaduna minokisigi maithongda mikup khara yenglammi. Adugi matungda nupiduna nofet tawraduna yam ingtapa khonjelda minokisida asumna hairami nanga lakminaba ahal ase hatpagum nangsu hatki haiduna khalambani. Adubu kari sukhanganu ai nangonda sokpa yaba thabak amata tawroi nangbu ubada yamna nungaitaba nungsiba fawi maramdi nangdi nasaksu yamna fajai yamna su naha oiri.
ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯍꯧꯖꯤꯛ ꯎꯔꯤꯕ ꯁꯛꯇꯝ ꯑꯃꯁꯨꯡ ꯑꯍꯤꯡ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯗ ꯅꯠꯇ꯭ꯔꯒꯅ ꯅꯨꯃꯤꯠ ꯊꯥ ꯊꯋꯥꯟꯃꯤꯆꯥꯛꯇ ꯂꯤꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯈꯨꯗꯛꯇ ꯈꯪꯕ ꯉꯝꯒꯅꯤ꯫ ꯃꯇꯝꯗꯨꯗ ꯑꯩ ꯑꯃꯨꯛ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯅꯪꯕꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ꯫ ꯃꯈꯥ ꯇꯥꯅ ꯅꯨꯄꯤꯗꯨꯅ ꯃꯤꯅꯣꯀꯤꯁꯤꯗ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯃꯇꯝ ꯆꯨꯞꯄꯗ ꯅꯤꯡꯁꯤꯡꯉꯨ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯀꯥꯎꯗꯅ ꯃꯤꯉꯣꯟꯗ ꯂꯤꯊꯣꯛꯂꯨꯔꯒꯗꯤ ꯅꯪꯕꯨ ꯍꯥꯠꯄ ꯂꯥꯛꯄ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯋꯥꯔꯅꯤꯡ ꯄꯤꯔꯝꯗꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯅ ꯃꯤꯅꯣꯀꯤꯁꯤꯒꯤ ꯃꯃꯤꯠꯇ ꯃꯤꯀꯨꯞ ꯈꯔ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯅꯣꯟꯊꯔꯝꯕ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯍꯛꯆꯥꯡꯗꯨ ꯍꯧꯒꯠꯂꯝꯃꯤ ꯑꯗꯨꯒ ꯇꯨꯡ ꯑꯣꯟꯊꯣꯛꯂꯗꯨꯅ ꯁꯪ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯨꯄꯤꯗꯨꯅ ꯎꯟ ꯃꯔꯛꯇꯨꯗ ꯆꯪꯉꯗꯨꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯅꯨꯄꯤꯗꯨꯅ ꯎꯟ ꯃꯔꯛꯇ ꯆꯪꯉꯒ ꯃꯥꯡꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯃꯛꯇꯗ ꯃꯤꯅꯣꯀꯤꯁꯤꯅ ꯂꯦꯡꯕ ꯈꯣꯠꯄ ꯉꯝꯂꯝꯗꯕ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯄꯦꯔꯥꯂꯥꯏꯁ ꯇꯧꯔꯝꯕꯗꯨ ꯂꯣꯏꯅ ꯐꯈꯤꯔꯝꯃꯤ꯫ ꯃꯥꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯗꯨꯅ ꯁꯪꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯥꯅ ꯎꯈ꯭ꯔꯤꯕ ꯅꯨꯄꯤꯗꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯎꯟ ꯃꯔꯛꯇꯨꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯕꯗꯤ ꯎꯔꯝꯗꯦ꯫ ꯃꯥꯅ ꯅꯨꯄꯤꯗꯨꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯔꯣꯝꯗ ꯈꯣꯡꯒꯨꯟ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗꯁꯨ ꯀꯔꯤꯒꯨꯝꯕ ꯈꯣꯡꯒꯨꯟ ꯃꯃꯤ ꯇꯥꯕ ꯑꯃꯠꯇ ꯎꯔꯝꯗꯦ꯫ ꯑꯍꯤꯡ ꯑꯗꯨꯗ ꯁꯪꯗꯨꯒꯤ ꯑꯀꯣꯏꯕꯗ ꯎꯟꯅ ꯌꯥꯝ ꯊꯥꯅ ꯀꯨꯞꯁꯤꯜꯂꯝꯃꯤ ꯑꯃꯁꯨꯡ ꯎꯟꯒꯤ ꯑꯏꯪꯕ ꯅꯨꯡꯁꯤꯠꯇꯨꯅ ꯁꯪ ꯃꯅꯨꯡꯗ ꯀꯟꯅ ꯁꯤꯠꯆꯤꯜꯂꯝꯃꯤ꯫ ꯃꯤꯅꯣꯀꯤꯁꯤꯅ ꯁꯪ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯑꯝꯃꯤ ꯑꯗꯨꯒ ꯊꯣꯡꯗꯨ ꯎꯀꯛ ꯃꯌꯥꯝ ꯑꯃꯅ ꯌꯥꯝ ꯀꯟꯅ ꯊꯤꯡꯖꯤꯜꯂꯝꯃꯤ꯫ ꯃꯥꯅ ꯊꯣꯡꯗꯨ ꯀꯟꯅ ꯊꯤꯡꯖꯤꯜꯂꯕ ꯃꯇꯨꯡꯗ ꯃꯁꯥ ꯃꯊꯟꯇ ꯁꯨꯝ ꯈꯟꯖꯔꯝꯃꯤ ꯃꯗꯨꯗꯤ ꯃꯥꯅ ꯎꯔꯤꯕꯗꯨ ꯃꯪꯂꯥ ꯇꯥꯏꯕꯪꯂꯥ ꯅꯠꯇ꯭ꯔꯒꯅ ꯊꯣꯡꯗꯨ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯁꯤꯜꯂꯛꯄꯗꯒꯤ ꯇꯁꯦꯡꯅ ꯍꯥꯡꯇꯣꯔꯛꯂꯗꯨꯅ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯎꯟꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯩꯉꯥꯟꯗꯨꯅ ꯁꯪꯗꯨꯗ ꯐꯧꯖꯤꯜꯂꯛꯄꯗꯒꯤ ꯁꯣꯏꯗꯅ ꯃꯥꯒꯤ ꯃꯃꯤꯠꯇ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝ ꯑꯣꯏꯅ ꯎꯔꯤꯕ ꯖꯥꯠꯂꯥ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯇꯨ ꯑꯁꯦꯡꯕꯔꯥ ꯁꯦꯡꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯕꯤ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯃꯨꯁꯥꯀꯨꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯊꯨꯛ ꯂꯥꯎꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯥꯅ ꯃꯨꯁꯥꯀꯨꯗ ꯀꯧꯔꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤ ꯑꯃꯠꯇ ꯈꯨꯝꯂꯛꯑꯝꯗꯦ꯫ ꯃꯨꯁꯥꯀꯨꯅ ꯀꯔꯤ ꯑꯃꯠꯇ ꯈꯨꯝꯂꯛꯇꯕ ꯑꯃꯁꯨꯡ ꯃꯥꯒꯤ ꯍꯛꯆꯥꯡꯗꯨꯅ ꯀꯔꯤ ꯑꯃꯠꯇ ꯂꯦꯡꯗꯕꯗꯨ ꯎꯕꯗ ꯃꯉꯣꯟꯗ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯥꯅ ꯃꯨꯁꯥꯀꯨꯒꯤ ꯃꯃꯥꯏꯗ ꯊꯦꯡꯉꯨꯕ ꯃꯇꯝꯗ ꯃꯨꯁꯥꯀꯨꯒꯤ ꯍꯛꯆꯥꯡꯗꯨ ꯎꯟꯒꯨꯝꯅ ꯏꯪꯉꯒ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯃꯨꯁꯥꯀꯨꯒꯤ ꯍꯛꯆꯥꯡꯗꯨꯗ ꯊꯦꯡꯉꯨꯕ ꯃꯇꯝꯗꯁꯨ ꯀꯔꯤ ꯑꯃꯠꯇ ꯂꯦꯡꯕ ꯈꯣꯠꯄ ꯇꯧꯔꯛꯇꯦ꯫ ꯃꯗꯨꯗꯒꯤ ꯃꯥꯅ ꯇꯁꯦꯡꯅ ꯈꯪꯕ ꯍꯧꯔꯛꯈꯤ ꯃꯗꯨꯗꯤ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯃꯨꯁꯥꯀꯨ ꯇꯁꯦꯡꯅ ꯁꯤꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯕꯗꯤ ꯉꯝꯂꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯃꯥꯅ ꯁꯪ ꯃꯅꯨꯡꯗ ꯐꯝꯃꯗꯨꯅ ꯅꯣꯡꯉꯥꯜꯂꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯇꯥꯔꯝꯕ ꯎꯟꯁꯤꯡꯗꯨ ꯂꯣꯏꯅ ꯐꯈꯤꯔꯝꯃꯤ꯫ ꯍꯤ ꯍꯣꯟꯕ ꯅꯨꯄꯥꯗꯨꯁꯨ ꯇꯨꯔꯦꯜ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯍꯤꯗꯨ ꯍꯣꯜꯂꯗꯨꯅ ꯇꯨꯔꯦꯜꯗꯨ ꯂꯥꯟꯊꯣꯛꯂꯝꯃꯤ꯫ ꯃꯥꯅ ꯁꯪ ꯃꯆꯥꯗꯨꯗ ꯆꯪꯉꯨꯕ ꯃꯇꯝꯗ ꯃꯤꯅꯣꯀꯤꯁꯤꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯔꯒ ꯂꯩꯔꯝꯕ ꯑꯃꯁꯨꯡ ꯃꯨꯁꯥꯀꯨꯅ ꯌꯥꯝ ꯏꯪꯕꯗꯒꯤ ꯆꯤꯡꯁꯤꯜꯂꯗꯨꯅ ꯁꯤꯔꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯉꯛꯂꯝꯃꯤ꯫ ꯃꯥꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯤꯕ ꯃꯤꯅꯣꯀꯤꯁꯤꯒꯤ ꯍꯛꯆꯥꯡꯗꯨ ꯃꯇꯦꯡ ꯄꯥꯡꯂꯗꯨꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯒ꯭ꯌꯥꯟ ꯂꯥꯛꯍꯟꯕ ꯉꯝꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯎꯟꯒꯨꯝꯅ ꯆꯤꯡꯁꯤꯜꯂꯒ ꯂꯩꯔꯝꯃꯤꯕ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯃꯨꯁꯥꯀꯨꯒꯤ ꯍꯛꯆꯥꯡꯗꯨ ꯀꯟꯅꯕ ꯍꯣꯠꯅꯔꯕꯁꯨ ꯎꯄꯥꯏ ꯀꯔꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯍꯤ ꯍꯣꯟꯕ ꯅꯨꯄꯥꯗꯨꯅ ꯃꯤꯅꯣꯀꯤꯁꯤꯕꯨ ꯃꯥꯒꯤ ꯌꯨꯝꯗ ꯊꯤꯜꯂꯛꯑꯝꯃꯤ꯫ ꯃꯤꯅꯣꯀꯤꯁꯤꯅ ꯒ꯭ꯌꯥꯟ ꯂꯥꯛꯑꯕꯁꯨ ꯃꯥꯅ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯐꯅꯌꯥꯝ ꯀꯨꯏꯅ ꯃꯌꯨꯝꯗ ꯅꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯒ ꯎ ꯌꯥꯟꯕ ꯆꯠꯃꯤꯟꯅꯕ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯃꯨꯁꯥꯀꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯎꯔꯨꯕꯗꯒꯤ ꯃꯉꯣꯟꯗ ꯑꯀꯤꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯁꯪꯗꯨꯗ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯐꯖꯅ ꯅꯤꯡꯁꯤꯡꯕ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯀꯨꯏꯅ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯂꯥꯌꯦꯡꯕꯗꯒꯤ ꯃꯉꯣꯟꯗ ꯂꯩꯔꯝꯕ ꯑꯀꯤ ꯑꯈꯪꯁꯤꯡꯗꯨ ꯇꯞꯅ ꯇꯞꯅ ꯐꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯥꯕꯨ ꯂꯝꯖꯤꯡ ꯂꯝꯇꯥꯛꯄꯤꯔꯝꯕ ꯃꯨꯁꯥꯀꯨꯅ ꯁꯤꯈꯤꯕ ꯑꯃꯁꯨꯡ ꯁꯪꯗꯨꯗ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯉꯣꯟꯗ ꯀꯥꯎꯕ ꯉꯝꯂꯔꯣꯏꯗꯕ ꯃꯃꯤ ꯑꯃꯗꯤ ꯇꯥꯍꯜꯂꯝꯃꯤ꯫ ꯃꯥꯅ ꯁꯪꯗꯨꯗ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯑꯃꯁꯨꯡ ꯌꯦꯡꯅꯤꯡꯉꯥꯏ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯈꯤꯕꯒꯤ ꯋꯥꯔꯤꯗꯨ ꯀꯅꯥ ꯑꯃꯠꯇ ꯂꯤꯔꯝꯗꯦ꯫ ꯃꯥꯕꯨ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯔꯤꯕꯤ ꯃꯃꯥꯗ ꯐꯥꯎꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯑꯃꯠꯇ ꯂꯤꯔꯝꯗꯦ꯫ ꯊꯥ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯤꯅꯣꯀꯤꯁꯤꯗ ꯂꯩꯔꯝꯕ ꯑꯅꯥꯕ ꯄꯨꯝꯅꯃꯛ ꯐꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯥꯟꯅꯒꯨꯝ ꯎꯃꯪꯗꯨꯗ ꯃꯥ ꯃꯊꯟꯇ ꯎ ꯌꯥꯟꯕ ꯆꯠꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛꯅ ꯑꯉꯟꯕ ꯑꯌꯨꯛꯇ ꯇꯨꯔꯦꯜꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡꯗꯨ ꯍꯤ ꯇꯣꯡꯉꯒ ꯂꯥꯟꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯥ ꯃꯊꯟꯇ ꯎꯃꯪꯗꯨꯗ ꯎ ꯌꯥꯟꯕ ꯆꯠꯂꯝꯃꯤ꯫ ꯃꯥꯅ ꯄꯨꯕ ꯉꯝꯒꯗꯕ ꯎꯈꯛꯁꯤꯡꯗꯨ ꯎꯃꯪꯗꯨꯗꯒꯤ ꯈꯣꯝꯂꯨꯔꯕ ꯃꯇꯨꯡꯗ ꯌꯥꯆꯪꯕꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯄꯗ ꯃꯥꯒꯤ ꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯎꯗꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯥꯒꯤ ꯃꯃꯥꯅ ꯕꯖꯥꯔꯗ ꯆꯠꯂꯗꯨꯅ ꯌꯣꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯔꯗꯨꯅ ꯌꯨꯝꯗꯨꯗ ꯍꯤꯡꯃꯤꯟꯅꯔꯝꯃꯤ꯫ ꯃꯥꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎ ꯌꯥꯟꯕ ꯁꯨꯝ ꯆꯠꯂꯛꯄꯅ ꯃꯇꯝꯁꯨ ꯁꯨꯝ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯃꯥ ꯃꯊꯟꯇ ꯎꯃꯪꯗ ꯎ ꯌꯥꯟꯕ ꯆꯠꯄꯗꯨ ꯆꯍꯤ ꯑꯃꯃꯨꯛ ꯐꯥꯖꯤꯜꯂꯛꯑꯝꯃꯤ꯫ ꯆꯍꯤ ꯑꯗꯨꯒꯤ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯑꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯤꯅꯣꯀꯤꯁꯤꯅ ꯎꯀꯛ ꯆꯕꯨꯟ ꯑꯃ ꯂꯦꯡꯖꯨꯝꯗ ꯌꯥꯜꯂꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯥꯒꯤ ꯌꯨꯝ ꯌꯧꯅꯕ ꯍꯜꯂꯛꯑꯝꯃꯤ꯫ ꯃꯥꯅ ꯌꯥꯝ ꯊꯨꯅ ꯂꯝꯕꯤꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯅꯨꯄꯤ ꯑꯃꯈꯛꯅ ꯃꯥꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯃꯥꯏꯀꯩꯔꯣꯝꯗ ꯃꯊꯟꯇ ꯆꯠꯂꯒ ꯂꯩꯔꯝꯕꯗꯨ ꯎꯔꯝꯃꯤ꯫
Nupidu wangi kusu ngawi masang matau fazai. Mana yam thuna satpadagi nupiduna satlibadudagi hengarke tawba mikuptuda mana khalami madudi nupidubu usinadabida satlagadi yamna fazadi. Maram asina mana nupiduda isam samna kauromi. Nupiduna su mangonda isam samna khumlakami. Adubu nupidugi khonjeldudi mana tabada yamna nungaiba amasung nungsiba khonjel ama oirami. Mana yam yangna satlambadudagi taptharaduna nupidugi nakanda satlami. Nupiduna mangonda kari amata koidabagi mawong mataudu ubada mana nupiduda isam samna wari saba horami. Mana nupiduda magi maming minokisi kawi umangduda uyanba satluraba matungda yumda halakpani hairami. Mana nupiduda nangi ming kari kawi haiduna hanglami. Nupiduna magi maming oyuki kawi kumlami. Makhatana minokisi na nupiduda nangdi kari lamdagino kadaida satlibano haiduna hanglami. Nupiduna kumlakami magi mama apa animmo ikuikidana sikre. Maram asina magi yumdu thaduklaga yado hairiba mafam aduda leiba magi mari matagi manakta satlibani. Masida yado hairiba mafamsi Japan ki capital Tokyo buni. Thainagi matamda Japan ki capital Tokyo sibu yado haiduna khangnarami. Makhatana uyuki na hairami mana yado da yauraba matungda magi mari mata singduda mana thabak suba yagadaba inakaira khunba imung ama thibiyu hainabagidamaktani. Asigumba uyuki isam samjaba wang sangang mawong mataudu ubada minokisina nupidubu sumatpa asuki matik phawba horoki. Makhoi anina makhatana lambiduda wari sanaraduna saminarami. Minokisina nupiduda yengluba khudingi nupidugi masak fazabagi sang asum hengalaami. Asumna makhoi anina no khotona isam samna wari sanaraduna ngaihak satlaba matungda minokisina nupiduda nangi khangnaba nupa leibra atopa nupa amada engage tawrabra haiduna hanglami. Madu tabado uyuki na kana nukladuna magi khangna sanaba nupa amata leite ma single ni haiduna khumlami. Uyuki na su minokisida nahak luhonglabra natragana nupi atopaga engage tawrabra haiduna hanglami. Minokisina mahak luhongdri amasung magi khangna sanaba nupi amata leite magi haibabu mama lukhrabigi mateng pangaduna makhoi ani yumduda leiminari haiduna khumlami. Makhatana minokisina hairami madudi hujik phawbagi oinadi magi mamana yumduda mamong nupi ama leiba pamdri maramdi ma yamna naha oiri. Asumna makhoi anina magi nungsiningol amasung yum kai panbagi matangda wari sanaba loiraba matungda tumina wangangdabida makhoi ani lambiduda makhatana saminarami. Adum oinamak makhoi anina wangangdabida tumina salabasu mituna amana amada yengbadi leplamdi. Asumna makhoi anigi marakta nungsinaba phawba horoki. Makhoi anina sum lakpana mamai thangdadi minokisigi khungang yoroklami. Matam adudadi makhoi anina amana amada wari sanabada nungaiba asuki matik phawrami. Minokisigi mayum apa yausilakpa matamda mana thamoisingna uyukida hairami madudi ngasaidagi lambida lakpada waramagani yaragadi aigi yumda sangaduna ngaihak potharusi aduga imaga su unaraduna wari watai sanaru lao. Uyukina yamikaina hoi kari sukaidi haiduna khumlami. Asumna uyukina minokisigi yumda sanglami. Uyuki samjaraba mawong mataudu ubada minokisigi mamana khangudana mabu pama phawba horoki. Mamaduna uyukida hairami numitsu thengsilae ngasigi oinadi yum asida potharo aduga hayeng nongalaba matungda nangna sarkadaba yedo hairiba mafamduda amuk satlo. Uyukina su minokisigi mamana yumduda ahingdu potharaba matungda hayeng nongalaga satlo hairibadu yarami. Asumna ahing aduda makhoi ahum nungaiba wari kaya sanaraduna lilami. Nongalaba matungda uyukina yumdu thadoaga satke tawringai tanza aduda minokisigi mamana nupidugi manakta laami aduga mangonda hairami numit kharata oiragasu yumsida leibikho nangna yumsida leiba matamda aikhoidasu yamna nungaijai. Asumna uyukina yumduda numit khara leiraba matungda minokisiga makhoi ani thamoisengna nungsinaba horaki. Masidagi uyukina yado hairiba mafamduda satke khalambadu tokhirami. Masu yumduda yam harau nuaina leirami. Mamai thangdadi minokisigi mamana mangonda yumsigi mau oizargi hairakpada mana yarami. Asumna minokisiga uyukiga luhonglami. Makhoi anina luhonglaba matung sahi manga pharakpa matamda minokisigi mamadu sikhirami. Mana siramdai mikupta magi mamong nupi uyukida yamna nungsiba wahi wata kaya ama hairami. Mama leikhidraba matungda makhoi anikha yumduda leiminarami. Adugi matungda uyukina masa tara poklami. Masa singdu yam wangi marasi magullai mamagumna masak matau loina fazai. Uyukuigi lekaida leiriba nupi singduna mabu ubada asuki mating angdarami. Maramdi lekaida leiribi nupi singdudi thabakana subadagi ahal asum oisilaami.
ꯑꯗꯨꯕꯨ ꯎꯌꯨꯀꯤꯗꯤ ꯃꯁꯥ ꯇꯔꯥ ꯂꯩꯔꯕ ꯐꯥꯎꯕꯗ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯁꯛꯇꯝ ꯃꯥꯅ ꯑꯍꯥꯟꯕ ꯌꯨꯝꯗꯨꯗ ꯂꯥꯛꯈꯤꯕꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯅꯍꯥ ꯑꯣꯏꯔꯒ ꯂꯩꯔꯤ꯫ ꯎꯌꯨꯀꯤꯅ ꯅꯍꯥ ꯑꯗꯨꯝ ꯑꯣꯏꯔꯒ ꯂꯩꯕꯒꯤ ꯁꯛꯇꯝꯗꯨ ꯎꯕꯗ ꯊꯪꯅꯕꯗ ꯑꯃꯁꯨꯡ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕꯤ ꯅꯨꯄꯤꯁꯤꯡꯗꯨꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯉꯛꯅꯔꯝꯃꯤ꯫ ꯃꯤꯅꯣꯀꯤꯆꯤꯅ ꯃꯥꯒꯤ ꯅꯨꯄꯤ ꯎꯌꯨꯀꯤꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯑꯍꯤꯡ ꯑꯃꯗ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡꯗꯨꯅ ꯇꯨꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯎꯌꯨꯀꯤꯅ ꯏꯃꯨꯡꯗ ꯂꯦꯟꯇꯔꯟ ꯑꯃ ꯊꯥꯜꯂꯗꯨꯅ ꯐꯤ ꯇꯨꯔꯝꯃꯤ꯫ ꯃꯤꯅꯣꯀꯤꯆꯤꯅ ꯅꯥꯀꯟꯗ ꯐꯝꯂꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯐꯤ ꯇꯨꯔꯤꯕꯗꯨꯗ ꯌꯦꯡꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯑꯍꯤꯡ ꯑꯁꯤꯗ ꯂꯦꯟꯇꯔꯟ ꯑꯃ ꯊꯥꯜꯂꯗꯨꯅ ꯐꯤ ꯇꯨꯗꯨꯅ ꯂꯩꯔꯤꯕ ꯁꯛꯇꯝꯁꯤ ꯎꯕꯗ ꯃꯥꯅ ꯊꯥꯏꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯆꯍꯤ 19 ꯁꯨꯕ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯍꯜꯂꯤ꯫ ꯃꯈꯥ ꯇꯥꯅ ꯃꯤꯅꯣꯀꯤꯆꯤꯅ ꯍꯥꯏꯔꯝꯃꯤ, ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯅꯪꯒꯨꯝꯅ ꯀꯨꯆꯨ ꯉꯧꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯠꯇ ꯊꯦꯡꯅꯗ꯭ꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯥꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯅꯪꯒꯨꯝꯅ ꯀꯨꯆꯨ ꯉꯧꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯈꯛꯇꯤ ꯊꯦꯡꯅꯈ꯭ꯔꯦ꯫ ꯅꯨꯄꯤꯗꯨ ꯅꯪꯒꯤ ꯅꯁꯛ ꯑꯃꯁꯨꯡ ꯃꯑꯣꯡ ꯃꯇꯧꯒ ꯆꯞ ꯃꯥꯟꯅꯕꯒꯨꯝ ꯇꯧꯏ꯫ ꯃꯗꯨ ꯇꯥꯕꯗ ꯎꯌꯨꯀꯤꯅ ꯐꯤ ꯇꯨꯅ ꯇꯨꯅ ꯊꯕꯛ ꯇꯧꯅ ꯃꯤꯅꯣꯀꯤꯆꯤꯗ ꯍꯪꯂꯝꯃꯤ, ꯀꯅꯥꯅꯣ ꯅꯪꯅ ꯄꯜꯂꯤꯕ ꯅꯨꯄꯤꯗꯨ? ꯃꯍꯥꯛ ꯀꯔꯤ ꯂꯝꯗꯒꯤꯅꯣ? ꯃꯥꯒꯤ ꯃꯇꯥꯡꯗ ꯑꯩꯉꯣꯟꯗ ꯂꯤꯔꯛꯎ꯫ ꯃꯤꯅꯣꯀꯤꯆꯤꯅ ꯊꯥꯏꯅ ꯃꯥꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯥꯅ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛꯇꯨ ꯃꯤꯀꯨꯞ ꯈꯔ ꯃꯨꯟꯅ ꯈꯜꯂꯗꯨꯅ ꯅꯤꯡꯁꯤꯡꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯥꯅ ꯎꯃꯪꯗ ꯁꯤꯡ ꯌꯥꯟꯕ ꯆꯠꯄꯗ ꯃꯥꯕꯨ ꯂꯝꯖꯤꯡ ꯂꯝꯇꯥꯛꯄꯤꯔꯝꯕ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯃꯨꯁꯥꯀꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯂꯩꯕ ꯁꯪ ꯃꯆꯥꯗꯨꯗ ꯎꯟ ꯀꯟꯅ ꯇꯥꯔꯛꯄꯗꯒꯤ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨ ꯃꯥꯒꯤ ꯅꯨꯄꯤ ꯎꯌꯨꯀꯤꯗ ꯂꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗ ꯃꯥꯒ ꯃꯨꯁꯥꯀꯨꯒꯅ ꯎꯃꯪꯗꯒꯤ ꯎ ꯌꯥꯜꯂꯨꯔꯒ ꯍꯜꯂꯛꯄꯗ ꯇꯨꯔꯦꯜꯗꯨꯗ ꯍꯤ ꯍꯣꯟꯕ ꯅꯨꯄꯥꯗꯨ ꯂꯩꯔꯝꯗꯦ꯫ ꯃꯇꯝꯗꯨꯗ ꯈꯪꯍꯧꯗꯅ ꯎꯟ ꯀꯟꯅ ꯇꯥꯔꯛꯄꯗꯒꯤ ꯍꯤ ꯍꯣꯟꯕ ꯅꯨꯄꯥꯗꯨꯅ ꯁꯤꯖꯤꯟꯅꯕ ꯁꯪ ꯃꯆꯥꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯑꯍꯤꯡ ꯂꯦꯛꯑꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁꯪ ꯃꯆꯥꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯌꯥꯝꯅ ꯉꯧꯕꯤ ꯃꯤꯔ ꯂꯥꯏꯔ ꯃꯁꯛ ꯈꯪꯗꯕꯤ ꯅꯨꯄꯤ ꯑꯃꯅ ꯁꯪꯗꯨꯗ ꯆꯪꯉꯛꯑꯒ ꯃꯥꯅ ꯇꯨꯝꯂꯤꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯣꯟꯊꯔꯒ ꯃꯉꯣꯟꯗ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡ ꯑꯃꯁꯨꯡ ꯃꯇꯧ ꯀꯔꯝꯅ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯃꯨꯁꯥꯀꯨꯅ ꯁꯤꯈꯤꯕꯒꯤ ꯋꯥꯔꯤ ꯂꯣꯏꯅꯃꯛ ꯃꯥꯒꯤ ꯅꯨꯄꯤ ꯎꯌꯨꯀꯤꯗ ꯇꯝꯂꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯃꯤꯅꯣꯀꯤꯆꯤꯅ ꯃꯥꯒꯤ ꯅꯨꯄꯤ ꯎꯌꯨꯀꯤꯗ ꯍꯥꯏꯔꯝꯃꯤ, ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯃꯪꯗ ꯅꯠꯇ꯭ꯔꯒꯅ ꯇꯥꯏꯕꯪꯗ ꯅꯪꯒꯨꯝꯅ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯠꯇ ꯎꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯥꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯂꯩꯕ ꯁꯪꯗꯨꯒꯤ ꯃꯅꯨꯡꯗ ꯊꯦꯡꯅꯈꯤꯕꯤ ꯉꯧꯊ꯭ꯔꯤꯛ ꯉꯧꯔꯕꯤ ꯅꯨꯄꯤꯗꯨꯗꯤ ꯅꯪꯒ ꯅꯁꯛ ꯃꯇꯧ ꯐꯖꯕ ꯆꯞ ꯃꯥꯟꯅꯩ꯫ ꯅꯨꯄꯤꯗꯨ ꯌꯥꯝꯅ ꯉꯧꯕ ꯃꯔꯝꯅ ꯃꯥꯅ ꯊꯦꯡꯅꯈꯤꯕ ꯃꯇꯝꯗꯨꯗ ꯃꯉꯣꯟꯗ ꯑꯀꯤꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯥꯎꯈꯤ꯫ ꯃꯥꯅ ꯈꯟꯕꯗ ꯅꯨꯄꯤꯗꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯃꯥꯟꯗꯦ, ꯂꯥꯏ ꯇꯤꯟ ꯅꯠꯇ꯭ꯔꯒꯅ ꯎꯟꯒꯤ ꯊꯋꯥꯏ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯒ ꯃꯥꯅ ꯎꯔꯤꯕꯗꯨꯁꯨ ꯃꯪꯗꯔ ꯇꯥꯏꯕꯪꯗꯔ ꯍꯥꯏꯕꯗꯨꯗꯤ ꯆꯞ ꯆꯥꯕꯤꯃꯛꯇꯤ ꯈꯪꯕ ꯉꯝꯗꯦ꯫ ꯑꯁꯨꯝꯅ ꯎꯌꯨꯀꯤꯅ ꯃꯥꯒꯤ ꯅꯨꯄꯥꯅ ꯂꯤꯔꯤꯕ ꯋꯥꯔꯤꯗꯨ ꯂꯣꯏꯅ ꯇꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯥꯅ ꯐꯝꯗꯨꯅ ꯐꯤ ꯇꯨꯔꯝꯕꯗꯨꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯗꯨꯅ ꯌꯦꯡꯕꯗ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕꯤ ꯉꯧꯊ꯭ꯔꯤꯛ ꯉꯧꯔꯕꯤ ꯎꯟꯒꯤ ꯅꯨꯄꯤꯗꯨꯒꯤ ꯁꯛꯇꯝꯗꯨ ꯑꯣꯜꯂꯗꯨꯅ ꯅꯨꯡꯁꯤꯠꯇ ꯄꯥꯏꯈꯠꯂꯝꯃꯤ ꯑꯗꯨꯒ ꯃꯤꯅꯣꯀꯤꯆꯤꯗ ꯌꯦꯡꯊꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯤꯅꯣꯀꯤꯆꯤꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯉꯛꯂꯝꯃꯤ ꯑꯃꯁꯨꯡ ꯌꯥꯝ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯇꯨꯃꯤꯟꯅ ꯐꯝꯃꯗꯨꯅ ꯎꯟꯒꯤ ꯅꯨꯄꯤꯗꯨꯗ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤꯗꯨꯅ ꯂꯥꯎꯔꯗꯨꯅ ꯃꯤꯅꯣꯀꯤꯆꯤꯗ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯁꯪꯗꯨꯗ ꯎꯈꯤꯕꯤ ꯉꯧꯊ꯭ꯔꯤꯛ ꯉꯧꯔꯕꯤ ꯅꯨꯄꯤꯗꯨ ꯑꯩꯅꯤ ꯍꯥꯏꯕꯁꯤ ꯅꯪꯅ ꯀꯔꯤ ꯃꯔꯝꯒꯤ ꯈꯪꯕ ꯉꯝꯗ꯭ꯔꯤꯕꯅꯣ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯨꯃꯤꯠꯇꯨꯗ ꯁꯪꯗꯨꯒꯤ ꯃꯅꯨꯡꯗ ꯅꯪꯅ ꯎꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨ ꯀꯅꯥꯒꯨꯝꯕꯗ ꯂꯤꯔꯒꯗꯤ ꯑꯩꯅ ꯅꯪꯕꯨ ꯊꯤꯔꯛꯀꯅꯤ ꯑꯗꯨꯒ ꯅꯪꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯔꯝꯕꯗꯨ ꯅꯪ ꯀꯥꯎꯔꯕ꯭ꯔꯥ? ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯉꯥꯡ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯑꯩꯅ ꯅꯪꯕꯨ ꯈꯨꯗꯛꯇ ꯍꯥꯠꯂꯝꯒꯗꯕꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯤꯒꯤ ꯈꯜꯂꯒꯅꯤ ꯑꯩꯅ ꯅꯪꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯥꯠꯇ꯭ꯔꯤꯕꯁꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯧꯖꯤꯛ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯤ ꯃꯨꯟꯅ ꯇꯥꯁꯤꯜꯂꯨ ꯑꯗꯨꯒ ꯃꯇꯝ ꯆꯨꯞꯄꯗ ꯀꯥꯎꯒꯅꯨ꯫ ꯑꯩꯅ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡꯁꯤꯕꯨ ꯂꯨꯅ ꯇꯧꯕꯤꯗ꯭ꯔꯕ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯗ ꯑꯣꯠꯄ ꯅꯩꯕ ꯁꯣꯛꯄ ꯌꯥꯕ ꯊꯕꯛ ꯇꯧꯔꯒꯗꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯩ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯅꯪꯕꯨ ꯍꯥꯠꯀꯅꯤ꯫ ꯃꯇꯝꯗꯨꯗ ꯅꯪꯉꯣꯟꯗ ꯋꯥꯔꯅꯤꯡ ꯄꯤꯔꯝꯗꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯃꯥꯅ ꯂꯥꯎꯕ ꯃꯇꯝꯗ ꯃꯥꯒꯤ ꯈꯣꯟꯖꯦꯜꯗꯨ ꯅꯨꯡꯁꯤꯠ ꯁꯤꯠꯄꯒꯤ ꯃꯈꯣꯜꯒꯨꯝꯅ ꯑꯁꯨꯝ ꯄꯥꯊꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯍꯛꯆꯥꯡꯗꯨ ꯂꯩꯆꯤꯟ ꯑꯣꯜꯂꯗꯨꯅ ꯌꯨꯝꯗꯨꯒꯤ ꯃꯊꯛꯇ ꯂꯩꯕ ꯃꯩꯈꯨ ꯊꯣꯛꯐꯝꯗꯨꯗ ꯄꯥꯏꯈꯠꯈꯤꯔꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯃꯤꯅꯣꯀꯤꯆꯤꯅ ꯅꯨꯄꯤꯗꯨ ꯑꯃꯨꯛ ꯍꯟꯅ ꯎꯈꯤꯔꯝꯗꯦ꯫